ngasi phongkiba tongan tongan manipuri sifong singdigi maroibi ipausing myamna thamjagi ahanbada masini aikhogi Imphal City smart city gi saruk oiriba pauna kaithil gi lambi sing amot pana thale sanaleba pausi digi maroibi ipausing khonggo sarga manipur top channel gi meke digi myamna thamjagi ahanbada Imphal Smart City Project ki manung sana lairiba pauna kaithil yauna Imphal mayol gi maruoiba lambi sing gi nak yet amot akai kya paisinduna leibisina Imphal City sibu masak thian batana tana lambi de satliba madi anak pada khundari ba mi kya gi hakselda sauna khudong thine hele miyamna khurak hangdana satnariba lambi sing sigi nak yet amot akai sing si paisinduna leibisina masidigi tholakpa manam amadi mai matai sing sina lambi satliba miyoi manak nak pada khundari ba madi dukan hangliba miyoi singda laina kya pokhanwegi phibam da leire Imphal mayol maktada leiriba pauna kaithil gi lambi gi nak yet amot akai kya paisinduna leiri maphamasida yamlaba amot akai sing paisinduna leibasina maramoiduna manam namthiba mahik matai ga horakpam oibadana tana khukhraba lambi asida traffic jam thoknabigi masak pawo hele masigi sumathakta hairiba lambi asida gari khamjindana ba lainga na thokiba order asigi wangbada gari kaya khamjinnarakpa sinasu lambi sinhanabigi asobu marama moiri amot akai pairiba mapham sing asisu ka hena namthiduna mapadu lanwara ningsha thingduna landrabadi ngamdabagi phipam phawbu yoksilakli Imphal Municipal Corporation amona kai singa si lauthoknaba matam gi oina miyoi kya amadi excavator singba anobo machine pharaba sisinaduna konari adubo mafam adugi akoibada dukan phamlibi sing amadi khundari ba miyoi singna makoi gi dukan amadi mayumdigi puthorakpa phata haudi sing adu itatatana hondokpa sina mafam singa sida asumak amot pa paisinduna leiba thengnari pauna kaithil gi lambi paringa sida sana thakna ba polam kya yorma dukan singi manak nakna amot pa singa si paisinduna leiba sina hairiba posai singa si miyoibana sarubada laina tina kaya su narakloi hainingai leite masida chunatana mafam singa si lalaga satpada ningsha honba phau ngamdaba makai namthiba maramaduna pot yoliba pot pham libisinga du haksel gi phibam si yamna khudong thine oi hiramsigi matang pauna kaithil phiron yon ma dukan pham liba mi yemana pauksi si da hai mafam asigi akoi beda khundara leiriba madi dukan pham libisingi amora kai sing hundokpom ningthina thambidaba sina marmoirga mafam asida posta yoliba mi yoisingda sauna khudong sa da ba kya mayonai lambi gi nak get dustbin masakhra leirabasu imung manungi fata haudi sing ka hena yam amadi dukan godown sing yam laba carton box borana singba amora kai sing asi lambi gi nak get ta sai khai dunu leiba thengnari bani asiguma phiba machine dukan pham libising da awaba mayukna batana tana haksang sokona bigi masak amasu oiri haidi Maramaduna mafam asida paisinduna thamliba amot akai sing asi mari leinaba singna matam sana madi sengna lathokpiduna mafam asibu luna nana thambadana tana lamdam asigi miyambu haksang fana lehanana bu hona haningi mafam asigi amot akai sing asi IMC gi miyoi singna laklaga lathokpagi thabak tawi adubu makhoisu sang naina namit khudingi oinadi lakpa thengnadi hairenesu pausna phungtorakli tedakna miyamna sumna thamjaramge atopa pawamadana Zizi rongwaidagi sel khomgatnaba haijakhiba wafam pulisna thabak to onthoktre Joy Kishan BJP da sangkhibadagi sel haihatkibagi wathok mayai samkhrabra hangnarakle IMC gi ward number 1 gi corporators gangmai gaidon rongmaina special class contractor Zizi rongmai gi mingda IMC gi ward number 1 2 3 amasum 25 ki mapum kya adagi thabak suduna lakthokiba senfam singatnaba mari leinaba singna khangan kraba matungda singalaktabadagi police ta senfam atu lokhatpinaba haijakraba sungasi fawbada police na thabak to onthokpidana leire amaromda ZDU gi MLA oina thangmaiban AC digi mai paglakhiba case Joy Kishana BJP da yaukibadagi Zizi rongmaina sel haihatkibagi wathok mahi mayai samkhrabra haina miyamna hangnarakle paushin hai thangmaiban AC gi manungda leiriba tongan ba ward singna thadarakhiba sengba sagatpagi sanpam kya Zizi rongmai koba tarung village dagi special class contractor amana thabak sudana sel lakthokre haiba wafam MLA khongak sam Joy Kishana pothorakpaga loinana Zizi rongmai koba special class contractor amata thangmaiban tarung village da leite haiba wafam lakpadagi hiramsigi matang IMC gi mari leinaba singda Zizi rongmai si kanano puthoknaba taknaduna lakhibani loinana wathok asigi matang IMC na departmental inquiry committee ama June 3 da CM laga thijinduna lakhibani
Zizi Rongmei esi kanano haiba thidoknaba MLA Joy Kishan gi maikedi matamadagi caretaker Mayor L Lokeshwar amasum atai mari leinabasingda taksinduna laklaba matungda hokiba June 6 ta pangthokiba pawgi mifam amada matamadagi caretaker Mayor L Lokeshwar thabak suduna sel lakthoki haiba contractor adu Imphal Municipal Corporation gi Ward number 1 gi corporator su wariba Thangmaiban Tarung Khuldagi Gangmai Gaidon Rongmai oiramkhibani loinana mahak Zizi Rongmai gi mingda Manipur Police Housing Corporation register Tauraba contractor ni haina Fungdokhibani loinana mahaki GST amasum pan card na Zizi Rongmai gi mohutta Gangmai Gaidon Rongmai haina lairami haina Fungdokhibani wathok asiga mari lainana Zizi Rongmai Imphal gi City Police na fagalaba matungda June 13 numit 15 gi remand piduna kaisum sangda yaukhibani adumainama Gangmai Gaidon Rongmai asi haujik tha ahumgi interim bail da kaisum sangdagi thadokre haidi Marashida Hokiba August 13 Imphal Municipal Corporation gi Engineering Officer K Romeo Sinha Zizi Rongmai da ayib sirol ama thaduna IMC gi makhara paikhatkiba thabaksing suduna lakhotkiba senpham lupa crore ama lakh yankhai nithoga lising kunga samri gi sumni gi mari ayib sirol adu phangwa numitigi paraga numit tare ni gi manungda IMC da hangalanna ba khankhibani Sirula du da palliba wafamdi Zizi Rongmai Special Class Contractor da IMC na pikiba thabaksing yengsinanaba semkiba Departmental Inquiry Committee gi report ki preliminary finding gi report matungina thabak kharadi suba loishilamdaba thenare magna tawramliba thabaka lauthokiba senphamga sanadaba kyasu yaure maramisina thabak suduna se lauthoklambadu singalangnaba khankhibane suhairi tentang na thamjaramge amaromdana draka kona na phakiba Nongan baga thadokle BJYM amadi Manipur Police ki team amana Mantripukhi Friends Colony digi SP tablet amadi atopa drug makhal kharaga kona na fakhiba miyesing nongan baga thadokle haina Friends Colony Welfare Association amaral sirakti sirul sinhai drug phare heba pautabda lekai gi club singnasu thagatpa world media gi thongna phongdoki adubo lebak thibdi fakhiba miyesing nongan baga thadorakpada lekai gi miyesing angak pagaloina na aki poknare masida hanglibadi drug kona na phaba miyoya masu amabu pungkun gi mari ki manungna mataw kramna thadok libano haibasi mari lenabasingna miyeng sang biyo haidi amaromdana Queen Sikrabana 500 carat diamond piraglo South Africa Britain ki Queen Elizabeth Sikrabagi tungna British Crown Jewel singda laiteng liba diamond kaya marum amuk handorang naba apple kaya taunarakhre South Africa na su khwaidagi sawbada khangnaraba clear cut diamond Africa gi Great Star adu amuhana piraknaba demand tawba du yoksingkhre CNN gi report amagi matungina 1905 te South Africa da fangkiba hen sawu diamond amadigi kakla semkiba Kulinan one haina su khangnaba The Great Star adu Africa gi loinam lengak sing aduna British Royal Family duda pitokibani Kulilan's diamond adu soidana makudakta South Africa da handorakadabani haina activist handuk solo sabelona maphamdugi media ra haki aikogi lebak sing amasum atai lebak sing gi mineral singna Britain bu makhatana kana halli haina man haki diamond adu amukhana piraknaba demand tawduna sense.org da online petition ama haukhre amasum maduda mi lising taruk henbana sahi tawkhre South African Parliament ki member ama oiriba Buyol Wethu Zungula na Britain na sathakiba aikoida soon kiba punamak aduga pifam thok mamal sing adu pina ba masan Britain na huran kiba gold diamond punama amuk halakna ba demand tawba tweet ama thakhi demand adu gi sap sel gi mamal adu sengna khangde dubu masigi atang ba masum history adu gi yenglaga masi sapsana fortune amoigani British family gi makut lairiba diamond kaya makoi gi lebak singda am handokhina ba demand to campaign kya social media user kaya marum na so hokren so paus na phongdorakli makasa tharak point na to papaw mana hoyelan pawdagi khongbasage Naga political issue athubada warration purakna ba thorang Nagaland da president rule thamnaba Central Nagaland Tribe Council na demand tokre Nagaland gi naga political issue lusinna ba gidamang sai kunga mga hena India lenga ka Nagaland ki larholop NSN IM yauna atopa outfit singamadi stakeholder punama ku wari sanaduna laklabasu hauju pawbada aroiba warration ama purakpa ngamdre Hairaduna Naga political issue gi aroiba solution purakna ba gidamang Central Nagaland Tribe Council CNTC na Nagaland na president rule thamna ba demand tokre
India lengaki maikei yarak panatragan yaraktaba haibaduna ama oikraga naga political issue gi woroisin purakadabani haiduna CNTC gi maikei ngarang khaktada na howna tawrakliba demand asigi wanthok yamna lairi demand asi tawraduna CNTC gi media selna ngarang phongdokibada naga issue gi aroi woroisin puraknabigi pannamda sai kya lisangsina satharakhiba wari sanabigi aroi besaru adu October 13 ga matoi English ngani ga taraga mapanda oikrabani haibaga loinana hauzik sai kunga manga hendoraglaba phawbada India lenga amasum mari lenaba stakeholders singi maraktagi naga political issue gi aroibu woroisin puraknaba phimam amata udre haina su phongdorakre loinana CNTC gi media selna phongdokiba ate wafam singi matungda manungda issue sigi matang haujikti India lengakna Nagaland gi lengak Nagaland gi lengak pariba United Democratic Alliance UDA gi makedi gi semliba naga political issue gi core committee da woroisin sigi bol langsilakle haiki adubu taseng mamakti issue sigi woroisin India lengakna purakna bo hona gadaba mathau oifam thu I hainasu phongdoki loidana haukiba kumza English singani ga taragani pana pangthokiba Nagaland Assembly election gi moinana BJP na mikhaladu naga singi solution purana big damaktani hainu wasakhiba ga loidana election for solution haba wafam sejina kibani adumoinamak BJP gi mekedigi makoina haidokibu wafam thabak to onthok pangamdre haujikti Nagaland gi anaubi Assembly mikhalama pangthokadabagi matam nakshilakpa ga loidana political parties sing amuhana aranbu wasak sing saktuna dele tactics Sataba Horagani Hanes Fongokre. CNTC na Makatana Fongdoropagi Matuna Nagaland, President rule Tamgadavani Haiduna demand Taroklibasi, United Democratic Alliance Langana, Makwin Haidokibu Wapam Sing Tabak to Ontopa, Namdabagin Hari. Naga political issue gi woroisin purapa ngamdringagi sairakta saikyagi mamangnagi Nagalanda senja thumjagi sanabi lehelakpana sel thungi lamda khudongsa kya mayukna hale namduna sel munba masum lawbagi mayukta lokhatpham thokpa thabak amata lokhatpa ngamdre paktaknana sel khaiba munbagi thabaksina Nagalanda potchagi mamal wongkar halakpa loinana misam yamna puba thangma ngamdaba polum ama ohelakle haki Loinana Nagaland lady Belengaki employees in the people to put to Loki sent Pampito Pangamdre, education young infrastructure law and order Amasum Leba Lengak Londa, Fagat Hanabasumandre, Maram Punamak Singasina, Hausiki Nagaland lady Papibam Singasiga Iroinana, Naga political issue Aroiba, Woroisin Purakadabasi, Suknatagi, Istetasida, President Rule Tambakata, Oigini Sohari, Adominamak Forum for Naga, Reconciliance, FNR Mamanga. NNPZ, WC yauna, NSN IMna, Kuyek Pinakiva, agreement Adubudi, CNTC gi Makedi Makatana Sakot Higaniswaki, Panmayabdi Naga political issue Siki Warriors in Pranabagitamakta Nagalanda, President Dul Thamnaba, Rising People's Party, RPP Nasu, Say Sigi Zulai Tata Dimanta Wale Kravani. Party Esina UDA Gilenga Mutalaga, Nagaland President Rule Thamu Hakibani. Mahogi demand Sigamari Lena online portal Gitanga, Yam Drabda Mui listing Tararong Kuyexing, Komzulaga, Prime Minister Narendra Modi, the Taduna Kaniki Basula Kraven Hadi. Masigi Mamang the Hokiba, Me Taragani to the Su, RPP Gimakedi Nagaland, Odakliba, Financials Emergency Piva Masi Yang Laduna, RPP na President Rule Thamnaba Union Langata, Ayibasirul Amaspishing Krahadi. Aduga Mamang Tha, Maktadas, Nagaland Pradesh Congress Committee gi President K. Theory gi Makedi su Nagaland Odakliba socio-economic amasum law and order gi fiwa machina critical states amada ohelak labanina state asida President rule thamlagadabani haibagi demand tawkibasu laikhrari Adumoinamak numit khrani gi mamangna Nagaland lengaki oina lairiba Naga political issue gi core committee gi sarukoi miyoi singoriba Nagaland gi minister Nephirio amasum deputy minister Y Paton yauna Union Home Minister Amit Saga Delhi da unakibada core committee gi makida issue sigi woroisin purakna ba NSN IMbu wakal tahanabagi thabak pangthokna ba khangalakhiba laikhrabani Union Home Minister gi pauta matungina core committee gi makedi lokhat pam to pathabak sing lokhat padagi NSN IM gi mute sing India lenga ki official sing wari sananaba thaurang asidigi lokhat pa hokraban hen su paus na phongdorakli atopa paw manam hijab uplabasu samkhum jinde haibigi damak pha ki nupi macha ma police custody da sikhi badagi wathore India ki oinasu leba sida lairiba Muslim lining setpa furup ki nupi singna lining asigi matungina makogi samamasum ngaki saruk sing Kumzin mada Sijinagadavani Haiva, Hijab Kimatanga, Supreme Court Tuan Tuan Wakat Sing Lapadi Wayel Satali Sarakta,
Iran da nupi macha amana hijab uplabasu maki masam loinamak khumjinde haibigi moral lebadugi morality police na pharaga makhoi custody da thamlingaida sikhibadagi achauba irang thokre laibak thiba thaudo sida laikhidrabi nupi macha dugi maming Mahasa Amini kawi masai sai kungani thoirom da sori Mang hijab upada maki masam loinamak khumjin khide haiba charge na mak police na pharaga Irani capital city Tehran da leiba religious police ki custody thamlakhibadagi hawkhib Iran numita laikhidabani police custody na mak laikhidabagi pautabadagi Iran gi khwaidagi mi kungna tariba Tehran city yauna atop city singda khoi saungnaraba Iran gi nupi lising na khujing oiduna lambi sorok thulaktuna thaudo sigi mayokta akanma mongda penna ba phongdokre aduga police na nupi sing adu laksinduna control tongna bohona bara tear gas cell singdagi hendoktuna nongoi phawbu sijina kyairi Irai numita nupi macha si laikhidraba matungdagi haurakhiba nupi singe protest manungda leibasigi nupi singna makhoi mafam sing paktaknana kakthatnakhibaga loinana makhoina ublakpa hijab sing mai thadokre loinana hijab upada masagi sam loinama khumjinkhre haibigidamak mara leire haiduna fajilaga custody da Sihan khiba thaudo dugi mayokta ngarang su University of Tehran gi akoibada protesters singna women's life amasum freedom haiba slogan sing laukhi aduga khwaidigi ngaklibida hojik pawbada social media gi Twitter da mi million ani romna pena ba phongtok narakpa malemgi khwaidigi chawba digital movement amasu Mahasa Amini sikhiba thaudo sina oirai ki social media da post torakpa video ayambada Iran gi nupi singna makhoigi masam sing kakthatpa masum hijab sing mai thabgi saktam sing yakhi protest asigi hendoraktuna Tehran gi lambi sarak sing da nupi sing thulaktuna masada ublakpa hijab sing lauthoklaga nongthakta langkhatuna protest tokhi protest torakpa nupi sing mu police na laksinana bohona bada akan ma pambai sing sizinnarakpadagi aso open kya yakhi panba yabda Iran na sanariba Sharia law gi matungina nupi singna samsangna khakadabani amasu makhoigi masam sing kupsinba thungba phi sijinaduna mingonda uhalloidabani haibisiga loinana akomba phirol sing set chabaga loinana hairiba Sharia law simak lebasigi masagi sai taret helabanu pipuna mangna ngakna satkadabani haibigi wafam lairibani ado wainama tha kharagi mamangdagi nupi oibisingda namduna hijab uphanbagi mayokta nupi singi maikaidigi akan wafam sing phongdoknarkhibaga loinana Iran laingaki maikaidigi satharagliba thawong asimak immorals behavior ni haina phongdoknaba lairi haina spali atopa pawmadana laining thau pisa taw ira thawni gi saklen charuba miyoi khara lekana khre tha sigi taraga tereta pangthorakhiba laining thau pisa taw ira thawni thoram singi manungda lairong thels malome lekai gi mafam amada thawrong gamari laidana sinkhiba saklen chaba yawruba miyoi singi manungdagi miyoi kunthraga ni palom oba phaiba haksang sakatpa musum sakhauna bada singba torakpadagi laikana khre haidi Saklen charuba miyoi sing haiba phibam sing asi mayuknarakpadagi makhoigi maraktagi miyoi taraga mangana CIC ga report ta layenglaga miyoi nipan rims ta lekana khi aduga Jenims ta miyoi ama lekanaga ahumna district hospital lekanabaga loina atopa miyoi taraga mathoina masa masa gi yumda lekana khi bene hari thaudo sigi matangda DSU Thawbal amasum food safety department Thawbalna kusamnaduna thaudo sigi matangda epidemiological investigations tathaba hore hari adumainamak saklen asida yawkhiba insang singi sample phangdabadagi khudong sadaba mayuknaraba miyoi singi amangba masum urine sample sing patient ani dagi lokhatlaba matungda rims ki microbiological department na thakre hari amasum saklen asida sejinakiba polam singi manungda ngari asa thaw thum khamen asinba masum isingi sample sing ju food safety team na lokhatle hari adumainamak tholakliba thawdo asi masa naraba nga thongba charubadagi food poisoning gi case ohelakpa oiramgani thajanari hairi atopa pawamadana sakhangdaba miyoi amana PIC da laktuna doctor furamle Assamgi Tinsukia district manung sanba mafam amada laiba PIC amada ngarang masakhangdaba miyoi ama laklaga PIC aduda doctor oina laiba miyoi ama furamle hairi hiramasiga mari laidana police na phongdokhibada thawdo asi Tinsukia district ki manung sanba Dumduma da leiba Kakop Pathar Zonal Primary Health Center da thokibani thaudo adra soklaba doctor adugi maming Tekendrajit Sharma kawi CCTV footage ki matungna sakhangdaba mi aisina PIC duda laklaga doctor adu furambu ki kari maram gi dabak mi aiduna doctor adu furam libano hai phauji ki oina di khangmangamdri thaudo asida senari ba mi gi mathakta case ma register tabuga loina na phana ba police na thi humba gi thabak sa thabau khredi
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯇꯩ ꯃꯅꯥꯎ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯑꯣꯔꯤꯁꯥꯒꯤ ꯎꯃꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯔꯤꯁꯥꯒꯤ ꯀꯟꯗꯃꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯃꯁꯥꯒꯤ ꯆꯍꯤ 95ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯃꯪ ꯑꯗꯨꯗ ꯍꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎ ꯄꯥꯝꯕꯤ ꯑꯅꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯅꯤ ꯍꯥꯏꯔꯤ ꯁꯥꯔꯉꯥꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯟꯅ ꯈꯪꯂꯛꯈꯤꯕꯅꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯅꯣꯔꯟꯖꯟ ꯅꯥꯌꯛ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯤꯇꯥꯟꯖꯂꯤ ꯀꯧꯏ ꯃꯈꯣꯏ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯄꯥꯕꯣꯔꯤꯌꯥ ꯈꯨꯡꯒꯪꯗꯒꯤꯅꯤꯁꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯣꯏꯂꯦꯠ ꯆꯪꯕꯗ ꯑꯀꯤꯕ ꯄꯣꯛꯂꯦ ꯆꯟꯗꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯥꯔꯜꯁ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯋꯥꯁꯔꯨꯝ ꯑꯃꯗꯤ ꯇꯣꯏꯂꯦꯠ ꯆꯪꯕꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯇꯣꯏꯂꯦꯠ ꯆꯪꯕꯗ ꯑꯀꯤꯕ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯅꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯈꯟꯈ꯭ꯔꯕ ꯃꯇꯨꯡ ꯍꯣꯁꯇꯦꯜꯗ ꯂꯩꯔꯝꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯤ ꯀꯂꯤꯛ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯅ ꯇꯣꯏꯂꯦꯠ ꯆꯪꯕꯒꯤ ꯚꯤꯗꯤꯑꯣ 60ꯔꯣꯝ ꯅꯝꯂꯕ ꯃꯇꯨꯡ ꯁꯤꯝꯂꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕ ꯅꯨꯄꯥꯗ ꯊꯥꯈꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌా ꯑꯃꯗꯤ ꯄꯣꯔꯟ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯊꯥꯒꯠꯂꯛꯄꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯆꯩꯅꯩ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯈꯛꯀꯤ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕ ꯅꯨꯄꯥꯗ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯁꯥꯏꯟ ꯇꯧꯈꯤꯕ MOU ꯆꯠꯅꯍꯟꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯟꯁꯝ ꯆꯍꯤꯁꯤꯒꯤ ꯑꯣꯒꯁต์ 8ꯇ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯑꯠꯁꯨꯝ KSO GHQ ꯑꯃꯗꯤ ꯑꯟꯁꯝꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ MOU ꯑꯗꯨ ꯆꯠꯅꯍꯟꯗꯅꯕ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯄꯥꯡꯊꯣꯛꯄ ꯂꯨꯞ ꯑꯁꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯟꯁꯝꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯠ ꯌꯨꯅꯤꯠꯁꯤꯡꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯔꯝꯗꯅ MOU ꯑꯁꯤ ꯁꯥꯏꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯃꯁꯤꯕꯨ ꯆꯠꯅꯗꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ ꯑꯟꯁꯝꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁต์ 8ꯇ ꯁꯥꯏꯟ ꯇꯧꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ MOU ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯅꯕ ꯌꯦꯠꯅꯕ ꯂꯩꯇꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯑꯃꯗꯤ MOU ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯊꯣꯛꯈꯤ ꯑꯟꯁꯝꯅ ꯃꯥꯡꯖꯧꯅꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯕ 6 and 7 ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯕꯤꯜ 2022ꯒꯤ ꯃꯈꯥ ꯄꯣꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯣꯄꯣꯖ ꯇꯧꯅꯕ ꯑꯟꯁꯝꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤ HACꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯔꯤꯀꯃꯦꯟ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯕꯤꯜ 2021 ꯗꯨ ꯑꯣꯏꯅ ꯇꯛꯁꯤꯟꯅꯕꯁꯨ ꯑꯆꯨꯝ ꯑꯃꯁꯨꯡ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯅ ꯇꯛꯁꯤꯟꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯚꯣꯠ ꯄꯤꯗꯨꯅ ꯈꯟꯈꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯛ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯈꯪꯕꯤꯗꯕꯁꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯛꯇꯤ ꯑꯃꯁꯨꯡ HACꯗ ꯃꯤꯌꯥꯝꯅ ꯄꯤꯕ ꯃꯦꯟꯗꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ HAC ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯉꯥꯛꯅꯕ ꯁꯦꯝꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯏꯁꯇꯦꯠ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ JDUꯒꯤ MLA 5 BJP ꯌꯥꯎꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗ JDUꯒꯤ MLA 6 ꯂꯩꯔꯝꯕꯒꯤ ꯃꯅꯨꯡꯗ MLA 5 BJPꯗ ꯆꯪꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯁꯤꯅꯤꯌꯔ ꯃꯦꯝꯕꯔ ꯈꯔꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯦꯘꯖꯤꯠ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ngasi nungthil pung 5 tarakpada assembly ki secretary unakhibani unaba aduda MPCC gi BP Haresur Goswami spokesperson ningomba Bopendra Maite general secretary MD Amir Hussein amadi secretary P Bankim Chandra Saryaki maru oina MPCC gi teamna assembly gi secretary unariba sigi maru oiba maramdi JDU gi MLA 6 leibada manga BJP da yaukiba anti defection law gi 10 schedule makhada party dagi defect tawbanina MLA dagi disqualify tawbagi thawong mamang na sulaibani na masigi matana kari tawu yabagi habigi oigani thajai unabagi maram sengna congress ki mekedi phongdo padi leti tabu JDU gi MLA manga na BJP yaukiba si speaker na ayaba piki bara haina hangladuna piki bo oirabadi madu gi official oiba maram singkhangba pami habigi matang oigani thajanri JDU dagi MLA 5 BJP di yaukiba sigi matangna congress na soidana casing thangalaknabagi ahanba ingit ama oigani mamangi tamnasu MLA songthok chungsin tawbagi matangda MLA ka disqualify tawgiba lekhrabani hana
कोर्ट की ऑर्डर लेबना केस थंगलगदी सोइदन बीजेपी द संगनिब एमएलए मंगा असि डिस्क्वालीफाई तौरगनि हाइबगी वखलोन सु ओइगनि पनरी हौजगुरदि म्याम पाउक्स मतांग सु सिंजरगे मसु म्याम पुना अनोबब द ngamiनसि